ꯑꯃꯗꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯃꯣꯇꯤꯆꯣꯔ ꯂꯗꯨ, ꯃꯌꯥꯝꯅ ꯂꯗꯨ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯥꯗꯣꯔꯤꯁꯦ ꯕꯨꯟꯗꯤꯅꯤ. ꯕꯨꯟꯗꯤꯁꯤ ꯀꯃꯥꯏꯅ ꯁꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ. ꯁꯤꯗ ꯁꯥꯔꯁꯨ ꯌꯥꯏ. ꯁꯤꯗ ꯁꯥꯕꯗꯨ ꯌꯥꯝꯅ ꯆꯥꯎꯋꯤ ꯕꯨꯟꯗꯤꯗꯨ, ꯑꯗꯨꯅ ꯐꯖꯕ ꯋꯥꯠꯂꯤ. ꯁꯤꯗ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯕꯨꯟꯗꯤ ꯁꯥꯅꯕꯅꯦ. ꯁꯤꯁꯦ ꯁꯤꯗꯗꯤ ꯃꯥꯔꯀꯦꯠꯇ ꯌꯥꯝ ꯂꯥꯏꯅ ꯐꯪꯉꯦ. ꯃꯅꯤꯄꯨꯔꯗꯗꯤ ꯐꯪꯕ꯭ꯔꯥ ꯐꯪꯗ꯭ꯔꯥ ꯑꯩ ꯈꯪꯖꯗ꯭ꯔꯦ. ꯁꯤ 90 ꯔꯨꯄꯤꯁ ꯈꯛꯇꯁꯨ ꯄꯤ. ꯁꯤꯒꯤꯁꯤꯅ ꯖꯔꯞꯅꯦ. ꯁꯤ ꯕꯨꯟꯗꯤ ꯂꯧꯈꯠꯅꯕꯅꯦ. ꯕꯨꯟꯗꯤꯗꯨ ꯀꯨꯞꯄꯅꯤꯅ ꯑꯁꯤꯒꯨꯝꯕ ꯑꯀꯨꯞꯄꯁꯤꯗ ꯂꯧꯈꯠꯂꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯂꯩꯇ꯭ꯔꯒꯗꯤ ꯁꯤ ꯆꯥꯖꯨꯝꯁꯤꯗ ꯇꯧꯔꯒ ꯆꯥꯃꯁ ꯑꯃꯅ ꯀꯣꯠꯈꯠꯂꯒ ꯂꯧꯈꯠꯄꯤꯌꯨ. ꯁꯤꯗ ꯑꯩ ꯕꯦꯁꯟ ꯀꯞ 2 ꯂꯧꯖꯔꯦ. ꯁꯤꯗ ꯏꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯒ ꯑꯩ ꯕꯦꯇꯔꯁꯤ ꯁꯦꯝꯃꯅꯤ. ꯑꯃꯨꯛꯇꯗ ꯌꯥꯝ ꯍꯩꯖꯤꯟꯕꯤꯒꯅꯨ, ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯏꯁꯤꯡ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯒ ꯁꯨꯃꯥꯏꯅ ꯑꯣꯠꯂꯒ ꯁꯦꯝꯕꯤꯌꯨ. ꯏꯁꯤꯡ ꯀꯞ 2 ꯃꯨꯛ ꯆꯪꯈꯔꯦ. ꯕꯦꯁꯟ ꯀꯞ 2ꯗ ꯏꯁꯤꯡ ꯀꯞ 2 ꯍꯥꯞꯄꯒ ꯁꯦꯝꯕꯁꯤꯅ ꯃꯥꯒꯤ ꯃꯍꯤ ꯂꯥꯡꯕꯒꯤ ꯆꯥꯡꯁꯦ ꯆꯞ ꯆꯥꯔꯦ. ꯁꯤꯗ ꯑꯩ ꯀꯞ 2 ꯈꯥꯏꯗꯣꯛꯆꯔꯅꯤ ꯃꯆꯨ ꯀꯂꯔ ꯑꯇꯣꯞꯄ ꯍꯥꯞꯅꯕ. ꯁꯤꯗ ꯑꯣꯔꯦꯟꯖꯅꯦ ꯑꯩꯅ ꯂꯧꯖꯔꯤꯁꯦ. ꯌꯦꯜꯂꯣ ꯑꯣꯏꯔꯁꯨ ꯌꯥꯏ, ꯃꯌꯥꯝ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯏ. ꯁꯤ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤ. ꯁꯤꯗ ꯑꯩꯅ ꯑꯣꯔꯦꯟꯖ ꯀꯂꯔꯁꯦ ꯍꯥꯞꯆꯔꯦ. ꯁꯤꯗꯅ ꯑꯩ ꯔꯦꯗ ꯀꯂꯔ ꯍꯥꯞꯄꯅꯤ. ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯃꯆꯨ ꯀꯂꯔ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ. ꯑꯩꯅ ꯀꯂꯔꯐꯨꯜ ꯑꯣꯏꯍꯟꯒꯦꯅ ꯃꯆꯨ ꯍꯥꯞꯄꯅꯤ. ꯁꯤꯗꯅ ꯑꯩ ꯒ꯭ꯔꯤꯟ ꯍꯥꯞꯆꯔꯦ. ꯁꯤꯁꯨ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯐꯖꯅ. ꯍꯧꯖꯤꯛ ꯕꯨꯟꯗꯤ ꯁꯥꯔꯁꯤ. ꯁꯤꯗ ꯑꯩ ꯈꯥꯡꯁꯤ ꯃꯩꯗ ꯊꯥꯡꯒꯠꯆꯔꯦ. ꯁꯤꯗ ꯘꯤ ꯍꯥꯞꯆꯔꯦ. ꯑꯩꯅ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯔꯁꯨ ꯌꯥꯏ. ꯑꯩ ꯘꯤꯅ ꯑꯣꯏꯅ ꯇꯧꯖꯔꯦ. ꯑꯍꯥꯟꯕꯗ ꯈꯥꯡꯁꯤ ꯁꯥꯍꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯃꯩ ꯂꯩꯊꯕꯤꯔꯅꯤ. ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯣ. ꯁꯨꯃꯥꯏꯅ ꯌꯩꯗꯣꯔꯤꯅꯤ. ꯁꯤꯗ ꯕꯦꯇꯔꯗꯣ ꯍꯥꯞꯄꯦ. ꯑꯗꯨꯒ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯌꯩꯕꯤꯕ, ꯃꯇꯨꯝ ꯇꯥꯗꯅꯕ. ꯁꯨꯃꯥꯏꯅ ꯌꯩꯔꯒ ꯀꯦꯃꯦꯔꯥꯁꯦ ꯂꯣꯏ ꯈꯟꯖꯤꯟꯈꯔꯦ ꯃꯅꯤꯟꯁꯤꯅ. ꯁꯤ ꯃꯤꯅꯤꯠ 2 ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯥꯎꯕꯤꯔꯅꯤ. ꯁꯤꯒꯤ ꯂꯗꯨꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯗꯨꯅꯤ. ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ. ꯁꯤꯒꯤꯁꯦ ꯕꯨꯟꯗꯤ ꯁꯥꯕꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯥꯕꯒꯤ. ꯑꯗꯣ ꯈꯪꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯑꯗꯨꯝ ꯇꯥꯛꯆꯔꯛꯀꯦ. ꯁꯤ ꯑꯩꯒꯤꯁꯤ ꯃꯤꯅꯤꯠ 2 ꯐꯥꯔꯦ. ꯂꯧꯈꯠꯆꯔꯅꯤ. ꯌꯥꯝ ꯀ꯭ꯔꯤꯁꯄꯤꯁꯨ ꯑꯣꯏ. ꯑꯦꯛꯁꯇ꯭ꯔꯥ ꯘꯤꯈꯩꯗꯣ ꯐꯖꯅ ꯆꯨꯝꯊꯣꯛꯄꯤꯌꯣ. ꯁꯨꯃꯥꯏꯅ ꯆꯨꯝꯊꯣꯛꯄꯤꯌꯣ. ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯕꯤꯌꯣ. ꯑꯩ ꯕꯨꯟꯗꯤꯁꯦ ꯀꯌꯥꯝ ꯀꯨꯞꯀꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ. ꯌꯦꯡꯉꯣ, ꯌꯥꯝ ꯀꯨꯞꯄꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯂꯣꯏꯅ ꯍꯧꯗꯣꯛꯆꯔꯅꯤ ꯕꯨꯟꯗꯤꯁꯦ. ꯁꯨꯒꯔ ꯁꯤꯔꯞ ꯁꯦꯝꯅꯕ ꯁꯤꯗ ꯆꯤꯅꯤ ꯀꯞ 1 ꯂꯧꯖꯔꯦ. ꯆꯤꯅꯤꯁꯦ ꯏꯁꯥꯅ ꯄꯥꯝꯕ ꯆꯥꯡ, ꯊꯨꯝꯍꯟꯅꯤꯡꯕ ꯆꯥꯡꯗꯨꯗ ꯂꯧꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯏꯁꯤꯡ ꯀꯞ 2 ꯍꯥꯞꯆꯔꯦ. ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯕꯤꯔꯅꯤ. ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯀꯥꯖꯤꯟꯗꯅꯕ, ꯊꯨꯅ ꯇꯨꯝꯅꯕ ꯆꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯑꯣꯠꯄꯤꯕ. ꯁꯤꯗ ꯑꯩ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯁꯨꯝꯖꯤꯟꯖꯔꯅꯤ. ꯑꯁꯤꯁꯤꯅ ꯁꯤ ꯃꯍꯤ ꯍꯣꯔꯦꯟ ꯏꯪꯊꯔꯀꯥꯟꯗ ꯈ꯭ꯔꯤꯁꯇꯦꯜ ꯑꯣꯏꯁꯤꯟꯕꯗꯨ ꯆꯤꯅꯤꯗꯒꯤ ꯑꯗꯨ ꯐꯅꯕꯅꯦ. ꯁꯤ ꯃꯤꯅꯤꯠ 10 ꯃꯨꯛ ꯁꯧꯍꯟꯕꯤꯔꯅꯤ. ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔ ꯃꯤꯅꯤꯠ 10 ꯃꯨꯛ ꯁꯧꯍꯟꯕꯤꯔꯅꯤ. ꯏꯂꯥꯏꯆꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯇꯛꯈꯥꯏꯔꯒ. ꯑꯗꯨꯒ ꯁꯤꯗ ꯑꯣꯔꯦꯟꯖ ꯉꯁꯥꯏ ꯑꯍꯥꯟꯕꯗꯁꯨ ꯍꯥꯞꯆꯈꯤꯕ ꯑꯗꯨꯅꯦ. ꯁꯤꯗ ꯈꯔ ꯍꯥꯞꯄꯤꯔꯅꯤ. ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯁꯤꯟꯗ꯭ꯔꯤꯐꯥꯎ ꯁꯧꯍꯟꯕꯤꯕ. ꯁꯤ ꯑꯩꯒꯤꯁꯤ ꯃꯍꯤ ꯀꯪꯁꯤꯜꯂꯦ. ꯕꯨꯟꯗꯤꯁꯦ ꯍꯥꯞꯄ ꯌꯥꯔꯅꯤ. ꯑꯩ ꯈꯔ ꯍꯥꯟꯅ ꯍꯥꯞꯆꯔꯅꯤ. ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯁꯤꯒꯤ ꯂꯗꯨ ꯁꯥꯕꯁꯦ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤ. ꯑꯗꯨꯕꯨ ꯌꯨꯝꯗ ꯁꯥꯔꯒ ꯆꯥꯕꯁꯦ ꯑꯁꯤꯅꯗꯤ ꯌꯥꯝ ꯍꯥꯎꯕ ꯍꯦꯜꯂꯤ.
ꯄꯥꯟꯗꯒꯤ ꯂꯩꯕꯗꯨꯗꯒꯤ ꯑꯁꯤ ꯂꯦꯝꯍꯧꯕ ꯕꯨꯟꯗꯤꯁꯤꯡꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛ ꯎꯠꯈꯥꯏꯕꯤꯕ, ꯁꯨꯃꯥꯏꯅ ꯅꯝꯅꯕ ꯐꯖꯅ ꯎꯠꯈꯥꯏꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯒꯨꯝꯕ ꯁꯧꯍꯟꯕꯤꯔꯅꯤ, ꯃꯔꯛ ꯃꯔꯛꯇ ꯑꯣꯠꯄꯤꯕ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯀꯥꯁꯤꯟꯗꯅꯕ꯫ ꯃꯥꯒꯤ ꯁꯤꯔꯞꯁꯦ ꯈꯔ ꯀꯪꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯟꯗꯣꯏꯅꯦ꯫ ꯁꯤ ꯁꯤꯔꯞꯁꯤ ꯀꯪꯁꯤꯟꯈꯔꯦ, ꯃꯩ ꯃꯨꯊꯠꯄꯤꯕ ꯌꯥꯔꯅꯤ꯫ ꯃꯩ ꯃꯨꯊꯠꯄꯤꯔꯅꯤ꯫ ꯁꯤꯗ ꯁꯤꯗ꯭ꯁ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ, ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯔꯒ ꯐꯖꯅ ꯏꯪꯊꯍꯟꯕꯤꯔꯅꯤ꯫ ꯁꯤ ꯏꯪꯉꯒ ꯂꯩꯖꯔꯦ꯫ ꯑꯩ ꯂꯗꯨꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯃꯇꯨꯝ ꯇꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ꯫ ꯁꯤꯗ ꯘꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ, ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯦ꯫ ꯈꯨꯠꯁꯤꯗ ꯘꯤ ꯅꯠꯇ꯭ꯔꯒ ꯊꯥꯎ ꯈꯔ ꯇꯩꯕꯤꯕ ꯅꯞꯇꯅꯕ ꯂꯗꯨ ꯇꯥꯕ ꯀꯥꯟꯗ꯫ ꯂꯗꯨꯁꯦ ꯏꯁꯥꯅ ꯆꯥꯎꯍꯟꯅꯤꯡꯕ ꯁꯥꯏꯖꯇꯨꯗ ꯁꯦꯝꯕꯤꯌꯨ꯫ ꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯃꯦꯠꯁꯤꯟꯗꯕ, ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯁꯨꯃꯥꯏꯅ ꯃꯦꯠꯄꯤꯔꯒ ꯃꯇꯨꯝꯁꯦ ꯇꯥꯕꯤꯔꯅꯤ꯫ ꯏꯁꯥꯅ ꯆꯥꯎꯍꯟꯅꯤꯡꯕ ꯁꯥꯏꯖꯇꯨꯗ ꯆꯥꯎꯍꯟꯕꯤꯌꯨ꯫ ꯁꯦ ꯂꯩꯖꯔꯦ ꯂꯗꯨꯁꯤ ꯃꯆꯨꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ, ꯌꯥꯝ ꯀꯂꯔꯐꯨꯜ ꯑꯣꯏꯗ꯭ꯔꯥ? ꯁꯤꯒꯤ ꯂꯗꯨꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯗꯨꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩ ꯂꯣꯏ ꯇꯥꯊꯣꯛꯆꯔꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯅꯧꯕ ꯌꯦꯡꯕꯁꯤꯡꯅꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝꯒꯤ ꯂꯗꯨ꯫